मरुइना एग्जाम नक्सिलगब मतमदा एग्जाम सेंटर लैबगी चनबी अमा ओरगलिबसी तसेंगना हौरुलिबा महैरोइसिंग असिदा लान लमजिंग लमताक्तुना महैरोइ खुनाइ द हेना महनब सिन थौनि हाइना महैरोइ बसिन लवि रिप्रेजेंट काउंसिल All India Student Federation AISF sina chai khudingi BOSEM amasung COHSEM na lawba class 10 amadi class 12 ki kunsi sahi gi oina exam gi center allotment process ase lottery gi system da press media sunau shingi uthanga miyam da live oina pinaba January gi tarik 19 da BOSEM amadi COHSEM da Chairperson General matungda press conference ase famjabane maruina mahairu basina sangsilakliba thabak ase hauji mahi shankharana maruina exam naksilakliba matamda exam center laibagi chanabi ama oiragniba tasengna hauruliba mahairuising asida lana lamjing lamtaktuna mahairoi khunai da hena mahanaba sinna thawni haina mahairoi basina lawi AISF na masigi maram adu Marinava authority da athu matamda meeting changinaba haiduna haijari loina housing oliba state asige situation asi khamthengna wanaragba matamasida private school mahisham kharana admission fee amadi tuition fee asi ka henba mamalda lawriba asi khudakta lepiu karigumba mahirulubasina ka henba mamal lawriba amadi ka hena tuition fees lawriba mahisham asi thengna thoklagadi maruga tholakpa Putagi daita punamak hairiba mahisang aduna pudabani loina masigi oina aikoina mahiru basinasu education department da si mission zarur matungda mailena singnasu athu matamda hairiba private school singna kahinba mamal lawriba si yengsin bir kani hainasu hazabane